Ngara numida waina phongkiba kangla paudiki maru oiba pau khara khangasaraga miyamda khudo tamjike miyam puna honaminaduna luna na thamba amade ing tapalamdam ama ohensi CM Minister Nongthomba Beren haikre miyam puna honaminaduna luna na thamba amade ing tapa lamdam ama ohelsi wafamasi malemda non violence ki wakholok haudola manesana sigi mapa oina khangnariba Mahatma Gandhi ki mapok common palan ka mari lenuna Imphal ki GM Hall da Manipur lengang na sinduna National Current Lesson Day Swas Bharat Diwas ki tharamda mahang na phongdokhibani mahang na makha taraduna haujik thokliba irang asi non-violence da thajaba thamdana political solution da wai sanaduna wara semprokna ba honaminasi mipum khudimak na magi wakhalda laibak miyam ki damak kathokpaga lonina thamoi singna thabak tawminasi haujilamdam asi ki naha ani ku ki maintenance singi makhutta Lairiba si thadok naba center ka tanaraga kana hotnari soidina mai pakani khale hana su phongdokhi ngasi gi India pumbana chathariba National Coronation Day Swas Bharat Diwas ki tharam aduda Manipur state ke thakda pangthokiba sida Minister MLA amade lenga ke makok thongba official kaya su saru yaduna Mahatma Gandhi ki mitamda haikat laikat tamduna ikai khumna botki makha tarapa pauda phamgi damak mithubo mitambal oigadabagi saruk sikhibana hena phai Ojoi Ijati Furup Mukhigadawgi Saruk Thawai Thakibana Hena Fai Phamgidabak Mithubo Mitambal Oigadawgi Saruk Sikhibana Saruk Sam Hena Fai Haina Veteran Politician Ojoina Ngasi Lang Thawal Kunjada Laiba Maharaj Gambir Singha Maharaj Narsingha Hera Chandra Amadi Laikhidrawa Singhi Maphamda Sahi Tere Kuntakpa Maharaj Ningching Lupna Sinduna Langban Tarapon Aroiba Numika Mari Lejana Pangthobo Tharamda Haikrei Hanagi America yasu saruk yaduna pangthokiba tharam aduda veteran politician Ojoina makhata na haikibada haujiki matamda marebak ningba maphurup nungsiba walakpa masagi oijaba thirakpa irebak iramdangi khanba walakpa haukiba ipaipu singna tawramba singdu tungi chayok surona hena khangunaba mafam asida pak ama semgatuna athawa singna tharam sing asigi library ama semduna thamlaga tungi merol na hena khangunaba hotnagani Masigi asang masempham India government dagi funding launaba hotnaragani haiki makha tarapa pauda center amadi state government ku kilalawa singi makhada lairabra tombi hauji manipur da kang ani gi marakta thokliba tho aningda thaudo asi nimichongani helaba fawa masida center amadi state government ne iranga si losinba ngamdrei center amadi state government asi ku kilalawa singi makhada lairabra haina siva sena manipur state ki president Marangthem Tombina Phongdokhrei ngasi Imphal gi Babupara da laiba party asigi office ta pangthokiba paugi mifam amada Tombina makhata na hai ukilao lavosing na tawriba makhayaba micham phaba punba rensam tamba tawriba punama asida makhoina tawningba tawbada center amadi state langangna ngasi phaba chapsaba action amata lokhattaba haibasi center amasung state government asi makhogi makhata laibani haina lawi chief of army amane ngasi pause singna phongdorakliba drone bombing tawba leite mi ani phakhiba leite ayamba ramane haibana singma phongdorakpa amadi Myanmar romdagi khuki me tensama polom changsilakle hariba si arambani haba asigumba yumpham yaudaba reality khangdaba amadi state asigi head of constitution oiriba governor CM amadi security awarja masamakna confirm tawduna phongdokhiba wafam amabu arambani yumpham yaudabani haina phongdoraklibasi maki mathakta action lakhokadabani haiba galonina Center amadi state ki policy asi hongdokfiyo haina su phongdokhi makha tarapa pauda section biyo section minasi amu hana yeknabagi khayakta tahaloisi youth wing haumi sei kaya lamdam sigi haumi singbu kuki maintain singna lona amadi phongna masing thingamdana hatkrei haukiba sei gi me ahumdagi maru oina lamdam sigi yelami singda khut tharakpa makhoina namna taba mafamdagi yelami singbo thokthokpasi anabunate haina Federation of Haumi gi Youth Wing General Secretary K.S. Johnson na kuyak piduna thadorakpa chero amana hairi chero asina makha taribadi ngasibu thengnanaba mipum khudim angna honarengai tanja asida minungsi mache amata yaudaba makhogi marakta sangsinuna masaba kuki singda khangna amasung khangdana sinnabagi thabakse leptana sangsimbagum uhali khulai su paidaba akhogi miyoi singna karamba wakhaldagi kuki gi khayakta chalibano habagi wahang kaya mipum khudimakna hangnari Marang khangdana mangkraba thiba khangdana lairiba kaya sei khre khanglaba su asiba macha phangdana lairiba kaya ni
ꯆꯠꯈ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯄꯤꯔꯝꯕ ꯑꯋꯥ ꯆꯩꯅꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯌꯥꯝꯅ ꯇꯥꯍꯧꯔꯤ꯫ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯂꯝ-ꯂꯝꯒꯤ ꯀ꯭ꯂꯕ, ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯆꯠꯄ ꯌꯥꯕ ꯌꯥꯗꯕ, ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛꯁꯤꯡ ꯂꯩꯀꯥꯏ-ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯃꯤꯇꯤꯡ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯃꯥ-ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯪꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯨꯀꯤꯒ ꯇꯥꯏꯅꯔꯤꯕ ꯂꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗꯨꯅ ꯑꯆꯠ-ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯅꯕ ꯄꯣꯁꯠ ꯑꯊꯨꯕꯗ ꯍꯥꯡꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ꯫ ꯃꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯄꯥꯎꯗ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯍꯥꯏꯀꯃꯥꯟꯒꯤ ꯌꯥꯊꯪ ꯏꯟꯕꯗ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯀꯥꯏꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯦ꯫ ꯅꯨꯃꯤꯠ 500ꯅꯤ ꯁꯨꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗꯕꯒ ꯏꯔꯣꯏꯅꯅ ꯁꯨꯕ ꯅꯣꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯆꯩꯊꯦꯡ ꯄꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯤꯔꯝꯗꯒꯤ ꯆꯪꯂꯛꯄ ꯏꯂꯤꯒꯦꯟꯠ ꯆꯤꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯅ 2018ꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯔꯝꯗꯒꯤ ꯆꯪꯂꯛꯈꯤꯕ ꯀꯨꯀꯤꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯕꯁꯨ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯎꯕ ꯐꯪꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄ, ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯩꯇꯩ ꯃꯌꯥꯝ ꯈꯥꯏ-ꯈꯥꯏꯗꯨꯅ ꯍꯥꯠꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤ, ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯊꯥ 13 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯨꯝꯃꯩ ꯌꯦꯡꯕꯒꯨꯝ ꯂꯩꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯈꯤꯕ ꯑꯃꯗꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯈꯨꯡꯒꯨꯜ ꯃꯨꯠꯈꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯑꯅꯧꯕ ꯂꯥꯜꯂꯣꯡ ꯆꯠꯊꯗꯨꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡ ꯂꯩꯉꯥꯛꯂꯣꯟꯗ ꯁꯥꯐꯨ ꯄꯤꯅꯕ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯆꯦꯠ-ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯆꯤꯡ ꯀꯨꯀꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯃꯤꯠ-ꯇꯨꯃꯤꯠ ꯃꯃꯤꯡ ꯍꯣꯡꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯗꯨꯅ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯇꯤꯀꯦꯠꯇ ꯂꯝꯀꯥ ꯊꯥꯖꯤꯟꯕ, ꯆꯨꯔꯆꯥꯟꯄꯨꯔꯕꯨ ꯂꯝꯀꯥ ꯑꯃꯗꯤ ꯊꯥꯡꯖꯤꯡꯕꯨ ꯊꯥꯡꯊꯤꯡ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯩꯗꯤꯡꯉꯨ ꯇꯥꯎꯊꯤꯃꯥꯛ ꯈ꯭ꯔꯤꯁꯇ 183, 334ꯕꯨ ꯀꯨꯀꯤꯒꯤ ꯃꯄꯥ-ꯃꯄꯨꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯄꯨꯋꯥꯔꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯂꯥꯜꯂꯣꯡ ꯐꯥꯎꯕ ꯆꯠꯊꯔꯤꯕ ꯑꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯂꯤꯕꯗꯤ ꯆꯍꯤ 5,000 ꯍꯦꯟꯅ ꯃꯅꯤꯡꯇꯝꯂꯛꯈꯤꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯒ ꯀꯨꯀꯤꯖꯣꯒꯤ ꯂꯩꯕꯥꯛ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯈꯣꯏꯅ ꯄꯨꯋꯥꯔꯤ, ꯅꯥꯠ ꯑꯃꯗꯤ ꯂꯝꯃꯤꯠꯂꯣꯟꯗ ꯂꯥꯟꯗꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯩꯇꯩ ꯃꯤꯌꯥꯝꯕꯨ ꯖꯦꯅꯣꯁꯥꯏꯗ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯔꯨ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯂꯥꯜ ꯀꯥꯏꯍꯧꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯕꯨ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯇꯝꯕꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯇꯥꯛꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯔꯨ ꯐꯣꯡꯅ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯩꯇꯩ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯐꯨꯔꯨꯞ ꯑꯃꯗꯤ ꯄꯨꯟꯁꯤ ꯀꯟꯖꯅꯕ ꯍꯣꯠꯅꯕꯒꯤ ꯂꯥꯟꯊꯦꯡ ꯆꯪꯁꯤꯟꯕꯗ ꯃꯦꯟꯂꯦꯟꯗ ꯏꯟꯗꯤꯌꯥꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯑꯌꯦꯠ-ꯑꯄꯟ ꯄꯤꯐꯝ ꯊꯣꯛꯇꯦ꯫ ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯍꯥꯏꯀꯃꯥꯟꯗꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯄꯤ-ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯂꯟ-ꯊꯨꯝ ꯀꯟꯅꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯨꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯍꯥꯏꯀꯃꯥꯟꯒꯤ ꯌꯥꯊꯪ ꯑꯃꯗꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯀꯥꯏꯈꯤꯕ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯈꯨꯡꯒꯨꯜ ꯃꯨꯠꯈꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗ ꯋꯥꯈꯜ ꯂꯩꯇꯥꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯅꯔꯝꯗꯝ ꯉꯥꯛꯅꯕ ꯁꯤꯟꯅꯈꯤꯕ ꯄꯥꯡꯒꯜ, ꯄꯥꯋꯔ ꯑꯗꯨ ꯐꯨꯗꯣꯛꯄꯗ ꯑꯀꯤꯕ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯑꯇꯣꯞꯄꯅ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯃꯗꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯈꯝ ꯊꯦꯡꯕ ꯖꯦꯅꯣꯁꯥꯏꯗ ꯆꯠꯊꯔꯕ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤ ꯍꯥꯏꯀꯃꯥꯟꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯕꯗꯒꯤ ꯅꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯃꯌꯥꯡꯂꯝ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯂꯪꯖꯪ ꯆꯪꯁꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯂꯩꯉꯥꯛꯀꯤ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯍꯟꯗꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯌꯥꯏ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯄꯣꯁꯠ ꯑꯃꯈꯛꯇꯪ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯂꯥꯟ ꯍꯧꯔꯛꯄꯗ ꯃꯤꯅꯤꯁꯇꯔ ꯂꯦꯄꯥꯎ ꯍꯥꯎꯀꯤꯞꯇꯣ
ꯑꯩꯅ ꯀꯟꯕꯤꯈꯤꯕꯅꯤ ꯅꯪꯒꯤ ꯄ꯭ꯔꯣꯗꯨꯗ ꯍꯪꯉꯨꯀꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄꯅ ꯔꯤꯁꯤꯄꯤ ꯀꯧꯖꯝꯒꯤ ꯄꯣꯁ ꯑꯃꯈꯛꯇꯪ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯇꯨꯅ ꯃꯤ ꯐꯥꯏ ꯊꯥꯗꯣꯛꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗ꯭ꯔꯒ ꯂꯣꯔꯗꯁꯤꯡꯅ ꯐꯥꯏꯅꯥꯟꯁ ꯇꯧꯏ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯨꯐ ꯂꯩꯔꯕꯅꯤꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯧꯔꯤ ꯃꯈꯣꯏꯕꯨ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯔꯥ ꯃꯊꯪꯗꯗꯤ ꯁꯥꯊꯤꯕ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯗꯤꯃꯥꯟ ꯂꯥꯛꯄ ꯌꯥꯏ ꯃꯈꯥ ꯇꯥꯔꯛꯄꯅ ꯔꯣꯕꯤ ꯃꯉꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯣꯁ ꯑꯃꯈꯛꯇꯪ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯒꯗꯥ ꯑꯅꯤꯗꯨꯅ ꯄꯤꯕ ꯕꯣꯔꯗꯨꯅ ꯊꯨꯡꯅꯤ ꯀꯨꯀꯤꯅ ꯂꯥꯟ ꯉꯝꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯃꯣꯏꯗ ꯊꯥꯒꯠꯇ꯭ꯔꯗꯤ ꯃꯤꯅꯥꯏ ꯍꯥꯏꯒꯗ꯭ꯔꯣ ꯍꯥꯏꯕ ꯃꯤ ꯌꯥꯎꯅꯔꯤꯁꯦ ꯅꯣꯏꯁꯨ ꯃꯤꯅꯥꯏ ꯑꯁꯦꯡꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯔꯦꯝꯅ ꯀꯥꯟꯅꯔꯣꯏ ꯄꯣꯠꯆꯩ ꯄꯤꯒꯦ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯨ ꯅꯊꯧꯅꯥ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯉꯝꯃꯣꯏꯅꯦꯀꯣ ꯊꯥꯗꯣꯔꯛꯂꯤꯗꯣ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯒ ꯂꯣꯏꯔꯦ ꯏꯁ ꯏꯃꯥꯏꯄꯦꯝꯃ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯀꯥꯏꯅ ꯃꯤꯊꯤꯕꯣꯡ ꯍꯥꯏꯁꯤꯅꯤ ꯅꯣꯏꯒꯤ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯗꯥꯎꯟ ꯆꯠꯄꯒꯦ ꯍꯥꯏꯁꯦ ꯂꯥꯟꯒꯤ ꯕꯕꯣꯛꯅꯗꯤ ꯈꯪꯉꯔꯣꯏ ꯂꯥꯂꯣꯏꯁꯤꯡꯗꯗꯤ ꯃꯩꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄꯅꯤ ꯚꯥꯞ ꯇꯥꯎ ꯌꯥꯔꯦ ꯋꯥ ꯂꯣꯏꯁꯤꯜꯂꯁꯤ ꯂꯦꯞꯅꯔꯁꯤ ꯒꯗꯥ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯄꯔꯁꯣꯅꯦꯜ ꯇꯥꯟꯅꯔꯛꯀꯅꯤꯀꯣ ꯌꯥꯔꯦ ꯕꯥꯏ